ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯦꯅꯋꯥꯟꯕꯤꯁꯦ ꯃꯄꯥꯟꯁꯤꯡꯁꯦ ꯂꯣꯏ ꯈꯝꯃꯨꯔꯕꯅꯦꯕ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯂꯣꯏꯅ ꯃꯄꯥꯟ ꯃꯌꯥꯝ ꯁꯥ ꯂꯩꯔꯝꯃꯦ ꯌꯣꯡꯒꯤ ꯁꯥ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯁꯥꯔꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯈꯨꯌꯥꯝꯁꯦ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯂꯩ ꯁꯧꯒ꯭ꯔꯤꯗꯒ ꯌꯦꯠꯂꯤ ꯃꯌꯥꯝꯁꯦ ꯑꯁꯣꯝꯗ ꯃꯊꯛꯂꯣꯝꯗꯗꯤ ꯎꯕ ꯉꯝꯗ꯭ꯔꯦ ꯁꯤꯅ ꯏꯃꯥꯅ ꯇꯤꯜꯍꯧ ꯃꯔꯨ ꯍꯨꯜꯂꯤꯅꯤ ꯃꯔꯣꯏ ꯆꯥꯔ ꯌꯦꯟꯗꯦꯝꯅꯗꯣ ꯋꯥꯏ ꯆꯥꯏꯔꯦ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯍꯨꯜꯂꯤꯅꯤ ꯄꯠꯊꯔꯕ ꯑꯃ ꯇꯧꯔꯤꯅ ꯇꯧꯔꯤꯁꯦ ꯄꯠꯂꯦ ꯑꯣ ꯄꯠꯂꯤ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯂꯦꯛꯊꯔꯦ ꯀꯩꯅꯣ ꯇꯨ ꯃꯄꯥꯟ ꯃꯌꯥꯝꯁꯦ ꯁꯣꯔꯣꯛꯀꯤ ꯏꯐꯨꯜꯁꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏꯅꯤ ꯇꯨꯁꯤꯗ ꯃꯝꯃꯤꯕ ꯃꯌꯥꯝꯁꯦ ꯏꯐꯨꯜ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯣ ꯂꯣꯏꯔꯦ ꯑꯃꯨꯛꯀ ꯅꯥꯄꯤꯅ ꯄꯨꯡꯁꯪ ꯁꯪꯉꯦ ꯅꯥꯄꯤꯅ ꯑꯃꯨꯛ ꯄꯨꯡꯁꯪ ꯁꯪꯗꯅ ꯂꯣꯏꯔꯦ ꯑꯅꯤꯔꯛ ꯈꯣꯏꯈ꯭ꯔꯕꯅꯤ ꯅꯣꯡꯅ ꯍꯩꯊꯗꯅ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯤꯗꯒꯤ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯀꯩꯅꯦ ꯆꯝꯄ꯭ꯔꯥ ꯍꯩꯊꯨꯝꯅꯦ ꯑꯩꯅ ꯊꯥꯕꯅꯦ ꯀꯨꯏꯔꯦ ꯑꯩꯅ ꯊꯥꯕꯅꯦ ꯀꯨꯏꯔꯦ ꯆꯍꯤ ꯑꯩꯅ ꯂꯥꯛꯄ ꯆꯍꯤ 2 ꯁꯨꯕꯗ ꯑꯗꯨꯗ ꯊꯥꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯥꯜꯂꯦ ꯃꯍꯩ ꯌꯥꯜꯂꯦ ꯑꯁꯣꯝꯗꯁꯨ ꯆꯝꯄ꯭ꯔꯥ ꯃꯌꯥꯝ ꯍꯧꯔꯤ ꯑꯩꯅ ꯊꯥꯕ ꯍꯥꯏꯁꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯆꯥꯅꯕ ꯏꯊꯣꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯃꯔꯨꯗ ꯑꯩꯅ ꯍꯨꯟꯖꯤꯟꯈꯤꯕꯅꯦꯕ ꯄꯥꯝꯕꯤ 5 ꯇꯨꯛ ꯍꯧꯕꯅꯦ ꯑꯗꯨꯒ ꯁꯤ ꯉꯥꯛꯇ ꯍꯤꯡꯍꯧꯋꯦ ꯄꯥꯜꯂꯦ ꯆꯥꯎꯕꯅꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯈꯤꯕꯗ ꯄꯥꯜꯂꯦ ꯆꯥꯎꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯇꯧꯋꯦ ꯃꯁꯛꯁꯦ ꯌꯥꯝ ꯊꯤꯌꯦ ꯁꯤꯡꯁꯦ ꯀꯩꯁꯨ ꯌꯥꯝ ꯐꯕ ꯑꯣꯏꯗ꯭ꯔꯦ ꯁꯤꯡ ꯉꯥꯛꯇꯅꯦ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯌꯥꯝ ꯐꯕꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯕꯤꯗ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯄꯣꯠꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕꯀꯣ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯕꯒ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯄꯣꯠ ꯆꯩꯁꯦ ꯑꯃꯠꯇ ꯐꯧ ꯌꯥꯗ꯭ꯔꯦꯕ ꯌꯦꯟꯗꯦꯝꯁꯦ ꯌꯥꯝ ꯊꯥꯕꯖꯥꯠꯅꯤꯀꯣ ꯁꯤꯒꯤ ꯃꯔꯣꯏ ꯊꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯑꯒꯅꯦ ꯐꯩꯗꯣꯝ ꯊꯥꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯈꯣꯏꯗꯠꯂꯦ ꯁꯝꯕꯨꯛ ꯈꯣꯏꯕꯗ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯌꯥꯝ ꯆꯥꯔ ꯃꯌꯥꯝꯗ ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯥꯔꯒꯦ ꯆꯝꯄ꯭ꯔꯥ ꯁꯤꯁꯨ ꯑꯩꯅ ꯊꯥꯕꯅꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯁꯨ ꯑꯩꯅ ꯆꯥꯕꯒꯤ ꯃꯔꯨꯗꯣ ꯑꯗꯨꯗꯒꯤ ꯍꯨꯜꯂꯒ ꯊꯥꯕꯅꯦ ꯍꯣꯡꯗꯣꯛꯄꯅꯦ ꯁꯤꯁꯨ ꯑꯗꯒꯤ ꯁꯤꯗ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯤ ꯄꯥꯝꯕꯤ 1 2 3 ꯄꯥꯝꯕꯤ 4 ꯑꯗꯨꯒ ꯁꯤꯗ ꯄꯥꯝꯕꯤ 5 ꯑꯁꯣꯝꯗꯁꯨ ꯃꯅꯤꯡꯗꯁꯨ ꯄꯥꯝꯕꯤ ꯑꯆꯧꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ 2 ꯂꯩꯔꯤ ꯑꯩ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯔꯝꯃꯦ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯈꯛ ꯄꯥꯜꯂꯦ ꯍꯟꯗꯛ ꯁꯤꯁꯤꯅ ꯃꯃꯥꯡ ꯆꯍꯤꯗ 2 ꯄꯥꯟꯕꯅꯦ ꯁꯤꯁꯤꯅ ꯃꯃꯥꯡ ꯆꯍꯤꯗ 2 ꯄꯥꯟꯕꯅꯦ ꯄꯨꯡꯗꯣꯟꯁꯦ ꯌꯥꯝ ꯆꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯌꯥꯏꯉꯪꯂꯥꯁꯤꯗꯤ ꯃꯇꯝ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯅꯥꯁꯦ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯦ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯦ ꯃꯄꯥꯟ ꯁꯥꯔꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯄꯥꯟ ꯅꯠꯇ ꯃꯥꯅꯦ ꯁꯥꯗ ꯃꯥꯅꯦꯅ ꯍꯥꯏꯕꯗꯣ ꯃꯄꯥꯟ ꯁꯥ ꯂꯩꯔꯝꯃꯤꯇꯨ ꯁꯤꯁꯦ ꯁꯤ ꯆꯥꯔ ꯑꯅꯤꯁꯦ ꯂꯥꯎꯕꯅ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯒ ꯆꯍꯤ 2ꯗ ꯄꯥꯟꯕꯅꯦ ꯍꯥꯏꯕ 4ꯗ ꯄꯥꯟꯕꯅꯦ ꯍꯥꯏꯕ ꯀꯥꯎꯔꯦ ꯊꯥꯕꯗ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛꯇꯣ ꯐꯤꯠ 2 ꯇꯧꯔꯦ ꯑꯗꯨꯒ ꯁꯟꯊꯤ ꯃꯌꯥꯝ ꯍꯥꯞꯄꯒ ꯇꯧꯔ ꯊꯥꯈꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯌꯥꯜꯂꯛꯇꯧꯔꯦ ꯁꯤꯁꯨ ꯀꯥꯛꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝꯗꯤ ꯀꯩ ꯍꯥꯏꯅꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯥꯛꯁꯤ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯤꯟꯗꯣꯔꯛꯄꯁꯦ ꯁꯨꯝꯆꯥ ꯃꯄꯥꯟꯗ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯈꯥꯃꯦꯟ ꯍꯦꯛꯒꯦ ꯇꯧꯅꯦꯕ ꯅꯨꯡꯗꯥꯡꯗ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯀꯃꯥꯏꯅ ꯁꯨꯁꯤꯠ ꯃꯌꯥꯝ ꯌꯥꯜꯂꯒ ꯊꯝꯃꯦ ꯏꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯣꯛ ꯂꯣꯏꯔꯝꯕꯩꯅꯦ ꯁꯤꯁꯦ ꯏꯟ ꯃꯆꯥꯁꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯁꯦ ꯉꯥ ꯐꯥꯒꯦ ꯀꯣꯠꯂ ꯌꯦꯡꯒꯦꯀꯣ ꯈꯪꯗꯦ ꯏꯟ ꯁꯣꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯉꯥ ꯈꯣꯠꯂ ꯌꯦꯡꯒꯦ ꯐꯣꯟꯁꯦ ꯑꯃꯨꯛ ꯆꯨꯞ ꯆꯥꯊꯣꯛꯈꯤꯗꯅ ꯑꯥꯎ ꯂꯩꯑꯦ ꯇꯨ ꯃꯌꯥꯝ ꯂꯩꯑꯦ ꯍꯥꯁ ꯁꯤ ꯉꯥꯁꯦ ꯀꯔꯤꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯍꯥꯏꯔꯝꯕꯗ ꯇꯣꯔꯁ ꯂꯥꯏꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯩꯉꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯣꯔꯁ ꯂꯥꯏꯠꯁꯨ ꯃꯩꯉꯥꯟꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯥ ꯈꯣꯟꯒꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯣ ꯇꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯁꯤ ꯐꯥꯁꯤꯔꯥ ꯃꯆꯥꯁꯦ ꯊꯥꯗꯕꯤꯔꯒ ꯑꯆꯧꯕꯁꯦ ꯆꯥꯕ ꯌꯥꯅꯤ ꯁꯤ ꯉꯥꯁꯦ ꯄꯤꯛ ꯁꯧꯋꯦ ꯍꯥꯏꯕ ꯁꯤꯗ ꯄꯜꯂꯦ ꯌꯥ ꯑꯗꯨꯝ ꯌꯥꯎꯔꯤ ꯇꯥꯔꯦ ꯑꯩ ꯇꯧꯔꯤꯁꯦ ꯌꯥꯝꯃꯤ ꯊꯥꯗꯕꯤꯒꯦ ꯅꯣꯡꯃ ꯑꯩ ꯈꯣꯟꯒꯦ ꯃꯁꯤ
mèo ngara ngã khôn một độ ngã chim khôn ghê phải rồi chứ giáo tờ tờ nào con la cu 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 giáo đi giáo đi được đi cái giáo dục rồi khát kẹt năng la bơ na fish yar tu fish này năng ta cái đó sư phụ Johnny. năng cái này mà bán hay trò một phía dưới này để ra đây này trò đó thành là gì đấy nhìn cái lấy không xin game mà nó chợ đâu mà hả dạ mê nữa là tới lấy không nữa mà pia mèo đấy mấy đàn bì hả bro mấy đàn gì bro mấy đàn bì hả bà mày à tôi slide nhật tê mấy ngàn bì nhật tê mấy đàn bì hả bà thari 동감미 마네 tụi mày đã tê ra tôi 딱 앞으로 있는 거지 Nan đây quá. 엄마 이거 lại thử em giúp cái tàu này đang vấn đề đi reaction đi chăn pa lấy đấy cây nổ cây lên á trông nó lên này trông hang ở đây đến ngoài ra đi đi cô hang ở đây đi Mimi xin là trông nó tan nè Đồ có tí mèo. Ôi có tí mèo đấy. Có tí sao nó bị ở đâu rồi? Mẹ mèo đi mà bị. Cái gì bắt lên tủ. Cái này đấy. Chị như nào nó? Cái này đâu? Không phải. À mà cha gì đang khá vậy? Đi mà mình. Mày má tủ. Không có cầm riêng đấy. Riêng rồi. Mày má. 뚜 까짝하게 쓰쓰쓰야 쓰쓰쓰 시간 자오 이거네 보는 리앙 까는 싸우는 우디 바부시오 그리 좀 남이 mấy company rồi ban từ chính là cái company này babu chuyện lấy mua bên từ
นี่วายเกฉันทำตุ้งอย่าจบบนเตียงเลยนั่นสิมายังเล่นนี่จิ๊บมาจันเนี่ยมาเดี๋ยวอย่าเดี๋ยวไปเดี๋ยวตานี่ตัวสั่นตานี่จะว่าอยู่อ้ายงช่างกันอาจจะเจ็บสิได้ได้อูเดสิได้คนร้านนี่มาส่งได้โอ้ต่อได้อูเดสิได้ได้เจ็บbunga bunga แมงคนไปลอยได้งามเด้ลักปฏิตุ้งครากันลักเลยสิอะไรเลยตูเสียงอูด้วยนี่งานน้ำจรามที่โกนอะไรนี่ดูอย่าไม่ดึกงาข้าวที่เขาดูสาวกับดำเนี่ยแบบดูสิตะกี้เห็นอะสิตะส่งไปยาวอีเจ้เพราะมันส่งถูกคลิปหน้าเลยดูสิตะส่งไปยาวอีเจ้สิตะกี้เห็นอะสาวเบิ้งเจ้าเดียไอ้เจ้แกงห้อยอยู่เฮกเกตโตบนเนี่ยบะดงเทงอันนี้แกงห้อยเจ้โหเรนหน่อยเฮกแกงห้อยเจ้พี่เอาคุยไปเสียยามันร้อยจวงเลยแบบไอ้ดิ้งหันสิกระทั่งอู้บนเนี่ยใช่อาศิโกนเนอร์เจ้อะดูกะใช่เดี๋ยวซูมฮอร์แม่อาศิกิโกนเนอร์เจ้สิเดี๋ยวซูฮอร์แม่อาส่วนกิโกนเนอร์เจ้ไอ้ยามเลยฮอร์เลยให้ตาเลยฮอร์เลยแบบवैसा लगे मैं तो चन पाँच तो यूं हम सा साधन हमारा लफू दरो मुझे साथ ले तो साव या ना लफू दरो से असिदा अमसु थिंगल ई आदम सुयाली आमदी हजिंग फादबदे तीन चारागा तुरक्तना तेखरे फरे मयाम अदुदी ngasi gidi matang sida loishinjarage thangil blog ta amu mayam puna thengnarase